Nahan wari amasu ay nahapsaki Daitlop Pass ki wari Russia ki haikar mapan kakchaki bato ching amata -degree-Celsius ingwa form the satlaga makoi mapan ase kanghaudara mangki bagi wari ase ngasi faw the prithibi the kwai the job mystery sigi manungda amani masigi mystery ase solve ngasi faw the suloidri hairi ba mi mapan singa se lai so haibang aktani polytechnic tambang aktani hairi aduka makoi marakta nupi ahu mari masu yauki aduka makoi ase chatkre mayum thadok laga hiking gi damakta form chatkre yamna awang Chingdol amata baraptana kupsin ma fam sida chatle ten khanduna laire adugi matungda numidang ama khanghaudana ahan bagi numidang sini numidang mayam ama makoi laire khide but ahan bagi numidang ase makoi si tent manugda hippa matamda di underwear gumbata setli aduga mapanda satpa matamdana baraf na ingdraba adugumba dress de shapta wi athaba alumba phi setli but tent manungda di koila ama matharaga warm up tawbanina manungduda underwear gumba banyan gumba setlaga hippi but ahing asida makoi underwear amati banyan haibati magi aset pa phi si setlaga ten sida makoi gi chakuna ten sigi phi se segai laga ten ki thong du thi dana thong yenglam dana makoi si madagi chentha kraga khajik tang chelaga aduga makhada akoi uwa hauba marak amasu lei mada makoi si kharang hak potharaga mada mai lang tik dana lerami adugi matungda makoi si am kan ingsil laklaga ga sai makoi ten si yona chatpa ngamdre marakta makoi si sikre Adugi ahingduda asuk ingkrabaduda kari pot no makhoibu bound tawkhibse ten tagi chenthok tabe yati haiduna masini ngasi fawda prithibi ki yamna sathiba mystery ama oirese ngasi fawda makhoine si kibagi maram se khangamdri leibak manung dagi kari tawraklino mafamda kari tawbano makhoi ase chumna jungle gi sa kaina laktuna chabanate but makhoi mayamni mapanamani punna tent amadani natraga tent ani dani aduga kaigumba kaina makoida aduga sana attack tawba taraga sum makoida nongma yauri ama yauri loini yauri madugi makoi face to face torongani but makoina masagi phi dress up tawdana tent tagi khudak ta chenthokhiba masida kari force leibro madugi mafam da kari leibno haiba singa si for the mystery oiri aduga masigi mystery singa si for to solve dawdre Himalaya chingsang marakta Himalaya gi valley da Sangrila natra gyan sangamat haina mafam lei haidi masi shatina fajakraba swarga gum fajaba amasung masigi mafam se apikpa amadi dharma guru singna madda leiba amadi dhyan magna tawtuna madda mapu ningpham adugumba mafam mani haidi Hindu dharma chatpa singna masigi Sangrila hariba mafam asida chawra ba sannyasi kya lei amadi Hindu dharma da thajariba makoi gi mapu sing ki rup ase makoina mase mi gi rup ta laklaga mafam asida lei dhyan magna tawi haibiga mafam asi yamna sathina thajanai adupu hariba Sangrila hariba mafam ase kalpanik oiri branta ga real oiri pa real ni di haina thajari but masigi mafam se hujuk pawda thiba phangde sini modern timing asida adupu mafam asida mat se handagi lairakpani aduga man sarwar chingsang marakta leisini aduga masigi phajabase kaya ki matik phajayab swarga gumbani aduga masigi mafam da laiba mi singse amarni amok siba naiti sini masi Hindu dharma chatpa singna yamna thajabwani but ngasi yam chakhotlaba juk asida Google map Google art map na mafam khuding puthokto na kadai ri kari lei uro matam sida haiba Sangrila haiba mat mafam ase hoju pawbudi thi phangdri hairi but thajab kanglup ni yam thajari masi yamna secured oiba aduga mafam ni haiba si yam kanna thajanai Northeast Africa ki country amani Mozambique harise Mozambique ki makhoi gi phiral da flag ta AK-47 rifle ani yekli masigi meaning karino makhoi na hai masigi symbol ase akhoi gi freedom fight ki adugo fight adugi symbol ni akhoi gi mi singna Mozambique ase freedom people gi damak ta hot na khibato maduda sijina khiba nongmai ama mase AK-47 yawi maduna masi madugi symbol sign amo ina thet pani adubu prithibi gi karamba flag ta so AK-47 kumbasi yek tu thete Actually, Mozambique as a hand is later was scientific connection like them day amasung 14th century the Vasco da Gama na America puthokpa ama puthok kibamatam sida Mozambique asisu magna discover torambani Masigi matung the 15th century Europe matam the Portuguese kanglup ase Portuguese kanglup su matama mata English kum the French kum the prithibi asigi mafam kaya da chatlaga makoi su joy toromi leba kya joy toromi mata to wasu na Portuguese sing asina hariba Mozambique asisu makoi gi business ki station oikibani koi gi thungpham East India Company na India ra toramba adumna makoi na Mozambique asida tawki Portuguese sing na Second World War matung da
England bu Bharat thadokre asumna England na Colomba country kaya makoi thadokna masa independent pitholambaga thadokan sakhi mato asuna Portuguese na mafom kaya da Colomba se makoi thadokan sakhi adu Mozambique ase makoi thado ayati aduge matungda aroi badadi Mozambique ki mi sing sina civil war horakpani amasung Portuguese ki mi sing se layat dan thadokon sakre aduge matungda makoi ki flag te AK-47 ase laktokrasi haibaki wafam si amna kan haina rakhi but masigi wafam se hoji paw sol oi dia tuna makoi ki flag ta hariba AK-47 ki symbol ase asum yek tuna lairi adubu prithvi the flag of the weapon ama masi use to te makoi tani ngasigi matamda Google ase number 1 search engine ni aduga prithvi ki ahan ba search engine chi karino hai matamda koina Google natana atopagi ming khangde baramdi atopa search engine lairam da boire haina khalli but Google gi mamangda search engine ama lairame Google poktre mamangda Google asigi mami tamdre mamangda prithvi da han ba search engine ama lairami adugi maming duna archi kawi archi query format tholi aduga ngasigi mi singna hariba ming ase amuk phausu taram kiroi masigi first search engine chaba nupa sigi min alien app dage kawi mark siam phau mi mani America ge Nevada da 1911 da sathina chawkraba migi mako khara phangki sathina chawkraba bhim muk chawba bhim ka haina bani ne sathina wang chawi haiduna asum haina sathina chawba magi makok manakta hek lepada su magi makok tuna ngasi gi missing asi hena wangba adugumba makhal gi makok eng badaki ba giant people makoi gi skeleton phangki Nevada America ta asum na haide baudi matam amada Nevada hariba America ki mafam asida 12 feet wangba taki 15 16 20 feet wangba aduga masam sing sang ngangba aduga mi sing lairamisi aduga mafom kya da makok amana truck ta puba ba aduga sathina chawkraba mi sing sem kre adubu hojiki mi sing khangamde hairiba mi sing karamba jukta lairambano amasung makhoi duna hinglingai taibang se karamna oiramgani makhoina aduga amna chawba taragadi makhoi chak yam charamgani hinjang yam charamgani aduga makhoi gi lifestyle sina kari oiramgani makhoi gi nupi sing duna kayam wang charamgani masi yamna chawba rahesya ki wafam oiri aduga sathina chawba skeleton udagi khongmit yobasina ngasigi missing dagi hena sangba wangba adugumba skeleton so phangkre aduna prithvi sidra hesena thalli hairi ba missing asene hinglamba juk ase karamba juk ki missing do makhoi do mira natraga karamba jagat tagi lakpa kanglupno masi khangbada yamna warapa wafam mani aduga fact amana Google sida thousand employees ni lairise aduga makoi gi employees asigi manungda 14% amadi college ta tamuda high school tamakta ba aduga makanglup ni hairi aduga makoi ase report am uraga heta higanba aduga hainingbu ko khan pokpa aduga problem kaya lakwa matam da madubu ilai na solve to bagi adugumba power nei ba adugumba kanglup kaya ni hairi aduna Google hariba company asida suri ba kanglup singa se loina lari haibata te masida 14% mi lari haiti but makoida masagi skills tongan ba khara yauri madugi maram da Google na makoi bu lausil laga thabak pi amasung thabak toradana makoi sa chu ba salary ki mapuire aduga fact amana ngasigi matam sida samadra sida sathina koi bisat nei samadra gi torban da samadra gi seashore da chatlaga maji chai thaki langsalami ngasigi malem sidi chips chabagi malem ni aduga plastic bag ki malem ni marama sina samudra da plastic bag ase plastic ki bag taringai kare aduna samudra da chahi khuding da 10 lakh samudra gi jiba singa oigera thengu oigera makhal mathel gi jiba lai si 10 lakh sena sini samudra da chahi amata plastic ki maramana kya chawraba destruction no masigaro na chahi khudingi 50 lakh ton oil samudra da langthai sini aduga nongmada prithvi da lairiba jungle kakri se asang aman ki jungle kakli se 100 acre gi lam da hauba uwase nomagi kathali sini miyoibagi use to bagi damakta so fact khara se thamjabani share tawjabani ngasi di atopa news ama item correction to bung amauda dana masi yengbigani haibagi thajaba lai thanks for watching